IMPHAL DAGI KILOMETRE 35 rom HENNA CHATLAGA THOUBAL DISTRICT की MANUNG CHANNA LEIBA SORA KHUNGANG DAGI Oja Abdul Sattar Kundan na MANUNG MATAM CHADANA Leikhidaba All SORA Clubs Coordinating Committee ASCCOC की MAIKEIDAGI Nungaitaba Fongdoknarakli ASCCOC की President MD Zulfikar Alamna Thadrokpa Cherol amagi matung inna SORA hariba khungang asigi mahai masingi amadi atai atopa chawkhat thaurangi lam khudingda Oja Abdul Sattar Kundan na saru yabirami hari loinina Oja Sattar yamna ariba politician ama oibata natana aiba amasuni mahakna khungang asigi namakta SORA haina mingthonba lairik amasu ibirami hari SORA gi praja amadi hogalakliba naha singbu lamjing lamtak piramba Oja asina Leikhidabada Nungaitaba Fongdokli amadi sembiba mapu alana janat ki awangba thakda thambiba oirasanu haina cherol asina makatari loinena North East Window TV gi MAIKEIDAGI su imung manungi awabada amasung khungangi Nungaitabada saru yazari